tonganba Assembly Constituency Mangada Choina Tariba Liangmai Naga Phurup asi Administrative Unit Amada Pusinhanbiyu haina Liangmai Naga Council Manipur Vice President Ch Wisobou na leingak pukning chingshillakli hauzek lamdamasta thokliba irang amadi Chief Minister na Liangmai Naga Phurup ki damak laukhalakliba yaipa thaurangi matangda Liangmai Naga Council Manipur gi maru iba thaumi kyana saruk yaduna ngasi Manipur Press Club ki Thangjing Hall da pangthokhiba paugi mifam amada wafam sing phongdokladuna Ch Wisobou na makata na hai Chief Minister nong thombam birena Manipur gi Chief Minister hek oirakpadagi Liangmai Naga Phurup sing gi damak khanduna Phurup asigi yai phanaba thaurang kya laukhatli masigi damak Chief Minister nong thombam birenbu Liangmai Naga Phurup na thagatli Chief Minister nong thombam birena Phurup asigi yengduna hojek Makhanda market set ama Khonsa khulda football ground ama Makui Bena Akut amadi Lanka khulda PHSC amamam sabire lonina Liangmai Phurup ki yamna maru abe kilometer kulhumdoi sangba laimakhongdagi Lanka Khulfawgi Lambi asi PMGSY gi makhada semnaba thaurang laukhatle masi yamna afaba khongthang amani Lambi asi Phurup asigi yamna maru iba lambi ama oibana athoba matamda sembiyu amaramda Assembly Constituency manga haibadi Kangpokpi Tadubi Tamenglong Tamai amadi Cycle Acida Choina Tariba Liangmai Naga sing asi deliberation torpa matamda Administrative Unit amada Pusinhanbiyu hauzek lamda masta thokliba irang asi athuba matamda loisinduna lamda masta tangdulai Phurup nabo hotnabiyu haina makna leingak ki pukning chingshillakli atopa minister shem pumna leijaba tarsu akhoigi demand akhoigi awaba kya lersu yengsindaba yamna lerami sumdorsu mana handak mana shem purak bediki akhoigi Liangmai apungi damakta mana promise tawkhib mkhaisi tunghanbi bi damakta akhoina mauda thagajaba sumana phungojabani laimakhong tu Lanka ki PM Joes ki si mana chief minister na promise tawkhib si husing mapung phana sumana tender su tawningai si miyam na ngai duna lerebani asigi lamben si akhoigi Liangmai gi committee gi damakta lifeline gi lambi ni situ mapung phana quality laiba lambi ama sembinaba akhoigi government side ta akhoigi Liangmai gi community na request to poi Liangmai tribe si husiki AC mangada Kangpopi Saikul Tatubi Tamenglong sumaina khoi Liangmai singdu mapam da chinglaga khoi thamnuna leibani asigi damakta yarati khoigi punhanbiba khoi Liangmai mapam amada punhanbi nangai gi damakta khoina sumaina thabak hoina pangthokpiu haibsi akhoigi semda khoina sumaina request to khoina changsatna leri Manipur da thokliba situation kuki ga maitei sumaina irang thok leibasi athubuda si pisu Pusinhanbiyu si Pusinhanbiyu